Ngasi ayuk Porompat Police Station ki manung chanba Khergaon awang saban lekaida drug lalonba gi thabak tawba meeoi ama phaba changluba Narcotic cell Imphal ki police personnel ani tamthina phubaga loinana service pistol munnaba su hotnakhare thawdo adu da soklaba Narcotic cell Imphal ki police personnel ani adudi ASI CH Bisorjit amadi ASI MD Azad Khan kawi thawdo asigi matangda police gi fangba pawgi matung inna Khergaon awang saban lekai area da leiba MD ningthau chahi kunthranithoi apokpa MD Jahirudin kauba drug lalonbagi thabak tawba meeoi ama leiri haiba akaknaba paw ama fangbadagi Imphal ki additional SP operations TH Krishna Tombi ki meeting makhada narcotic cell gi civil dress setpa meeoi ani drug label lakpa saraga changlubada MD ningthau amadi mahaki loinabi Sofiana drug puthorakpadagi Fana Bohonabada MD Ningthona, Laikai Huran Bachangle Haina Koilau Lauduna, Laikai Miam Koraga, Narcotic Cell Imphaliski, ASI CH Bisorjit Amadi, ASI MD Azad Khan Pairiba Service Pistolado, Munnaba Honabada Natana, Makoi Anibo, Mamai the Fee, Kupsinduna, Phurakkhre Hairi. Charang Nabadugi Kudong Chava Lauduna, MD Ningthodi, mapham adudagi Nantokuna Chenki, Taudo Aduda, ASI CH Bisorjit Ki Mamai Amadi, Machinbanda Amadi, ASI MD Azad Khana Makhut Amadi Thabakta Asopan Nangki. Taudo Asi Thokrabatungda Matam Ikan Kanadana Imphalis Commando Narcotic Cell Imphalis Women Police Amadi Porompat Police Ki Reinforcement Team Changsinduna Pak Sanathibu Humbagi Thabak Chathaki. Taudo Adubu Haktenana Tenghoba ASI CH Bisorjitna TOMTV ka Akhanana Unava Mada Wafam Kya Fongdoraki. Ningthau Hariba drug dealer Masasu drug seasonaba. Hairu Nupasina Mana, Akoche, Lakai Miam Post Kingdom, Cotton Mimiam Koktoga, Yumonum Vida Koji Pajal Tamamatunda, Hariba, Lakai Miam Jina, Dragon Bakamujina, Ako part of Phurakkhre. Angasagi talk to the Akoji Samaksi, Akoji Sibil, the Changerga, so police person in Narcotic Impal skin Hibja Mundahana, Sak Taxi, Tamatung Sida, Wimiam Jumjale, Aduga, Agi Piri, Kulai, Win Munnaba Honare. Kulai si pai munnaba hona matamda taseng muna tori the life attempt troponi ai su kulai salaga moi kape ai adumak tai su kaptre kulai si munnaba hona bada moi myam changaga hekta ai se mayam changdana pharaga phudan khodan tom tawudi kulai de bukti mu logdre ai su kulai de kapte kulai ji munnaba hona bada ai mai mit ke ka lom soga le ji moi myam phubagi aduna akoina tasengna nisagi mayakta chathajari ba drive sida sumaina moina cooperation pibidragadi akoi police department akoina kamaina tawraga akoina drug se mutapangam ngani haibu Nungadavan have Joko Tajabungam.